ngarang miyam na chutkiba achoba khongchat aduda miwoi taraga mari wantharakuna laikatnakhre haire amuko poirei leimrol amu boba kohar amasung MSM na sinduna apaspa amasung terrorist action gi mayokta chathakiba protest rally aduda sarukya khiba mahiroi amasung ahal punna miwoi taraga mari wantharakuna tongan hospital da layengki haire chatkiba rally aduda wantharakpadagi rims hospital da ama jenims da tara amasung ras medicity da ahum pukhatuna layeng chathaki jenims da pukhatkiba singase relief committee jenims amade jenims hospital authority na layeng chathaki so haire high court of Manipur na pikiba direction matungina laisram kamal babu mangkiba report ngasi pikhalakadabani haire laima khongda leba 57 mountain division campus manungda thabak suba sangkibadagi ngasi phawba thiba khangdana lerakiba laisram kamal babu gi mari makhong thidoknaba high court of Manipur na semkiba committee report ngasi court asige chief justice D Krishna Kumar amadi justice Golmai Gaiful Silu kabui gi bench ta pikhalakadabani haire separate administration demand phangnaba irang lepa yade haina hejang mi sauna phongdokre hauzik leiriba irang asi nemthakiba tarabadi Kuki singla taliba separate administration ki demand phangba gamloi maram asina state asida makha tana irang lehanna honaba galoidana center da demand asi phangnanaba leptana taksin basangi haina inside north east ki director su oiriba Kuki gi masak naiba social activist hejang mi sauna susanpurna base toba nimpi media ga unaba amada phongdokre mahana makha tana haikibada irang leitrabadi demand phangloidabana hauzik leiriba irang asi demand phangdrba phawba makha tana lahen khigani Kuki singla taliba separate administration ki demand ase politically yengbada oithokpa wagadaba demand amani haina su phongdokhi haidi Arakan army na Myanmar ge aroiba outpost loksinkhre Myanmar ge Rakhine state ta yamna sakti leba ethnic armed group am oidiba Arakan army na ngarang Indo Bangladesh border ge iroi loiba sarukta military junta ge outpost ama loksinkhre pungmari romsumna nongmai kapnaraba matungda post adu loksinkhibani nongmai kapna kibadda Arakan army na military junta amasung masibu support toriba Rohingya militia kangbu punna yakhai hena hatke attack adu the military junta ge maikai dagi air attack na singba amada tawkhide Indo Bangladesh border ge iroi loiba outpost asi loksin kharba matung military junta ge atop outpost amata border area sida leitre hari Aimol tribe union Manipur ge minglana sijinaba yaningdaba phongdorkle Chandel district ki Liwa Saraida Chandel Naga People's Organization sinduna Naga singing singnung yungbugi thoramamada Aimol ge ming yoksili haina RT Akhel kauba Kuki NP ki vice president oiba amana press ta warol tholakiba adu laibak thibani haina Aimol tribe union Manipur sengdorakle union asigi department of information and publicity na thadrokko cherolamagi matungina Aimol tribe union Manipur gi letter head pu maram chadana sijinaba letter head asi semdoklaga Kuki len gi firal amasung symbol hapsin bagi mathakta aranba pin code amasung logo hapsin bagi thong asi tarain lode athubada union asina chenaba singi mathakta matik chaba action lokhalagani masana masabu Aimol gi lusingbani haijaba thabak tawbana Kuki NP gi makhada thabak tawba RT Akhel haiba amana phongdokiba wafam adu Aimol miyam ga mari amata leinade mioi asina Aimol tribe apunbagi mahut sinba leite mahak masama asri Aimol oidraba Kuki tribe ta affiliate tawkharba misa amane maramasina Aimol singna mahaku masak khangba leite Aimol gi khungang kudimakta RT Akhel hairaba mioi ase boycott tawduna leiribani su haike mathangda arambai tengol gi lusin purel korongan kumana asumna thamlak leimatade lan se samsamna loikhini kaina khanduna leinare yengsi matam lakani ngasi naran ni khanna paisilibasing sethi segai on gadaba kuidrabani haina korongan bana phongdorgle